Online manipuri ki ayuki paumi yeng tabiru pumnamok puthoi laisramna khurumjari ahanbada maru oiba pada nachau da ngami ama ising da irangna duna Lwkhidre ngasi nong nini asida nong leptuna chubana maram oiraga Bishnupur district ki manung chana laiba nachau da laiba kha posangmam turel lairai ningkhairakpadagi chansilakpa isingna nachau gi mafam kayada ising thumjin khiduna miyamna khudongcha daba kaya mayok naringai cherak asida nachau khulda nga fana balang thaba chatkhiba ngami ama ising da irangna badagi Lwkhidre hairi Lwkhidre Meeoi adugi maming Nomaithem Sanjoi nifuga manga apokpa Nomaithem laisang kawi hairi Thadou singarang ayuk chawrangna pung 9 rom tarakpa dwaida nachau champra khongda nga phanaba lang thaba chapada laibak thiba Thadou asi thokhibani hairi makha tarakpa dira sidi arambai tengol gi luching pural khorong ama khumandagi lakocharake kumbi hautak kida angakpa inaw ama thengnakhi kari unit kinodi khangdre mathang changkhibada yam mandana aina ngai kho changlurano hairubani sauraga khulai langthokre aduga BP jacket kado lawthoklaga laktana langthoklaga aina 80 yarise lan chatnabani lan changhalloida oiradi kedawdoino hairaga lambida tharo maro on leithokre angangna sanapot leidabagi ningai tawbadawna aisu phare changlona thajankhre khatarakpada Churchandpur district tagi khulai fagatkhre Churchandpur district manung chana laiba S Nabil Khuldagi security gi apunba combined team amana thiba humbagi thabak chathabada khulai paiba signal losinduna thamlamba oigani chingnaba improvised mortar shell humfudaret fuse primer kumanga amadi miscellaneous item mapan fagat pangam le hairi makha tarakpada chingning khairakpada nanjan khiba mauna ama miyam changduna kanbangam haure nongleptana chubana maram oiraga thanga oinam laikai da chingning khaibadagi yum ani amanga ta thokhibaga loinana mauna ama chinglaipangna nansan khibadagi manang nakpada leiba miyamna kanbangam haure hairi ama ta thokraba yum ani dudi laikai simaktagi khoirakpam noren amadi khoirakpam maipaki yumni hairi Thadou singarang nongthil pung 3 rom tarakpa dwaida thokhibani chingning khairakpadagi Chinglai bakna nansilurabi maunha dogi maming khoirakpam ongbi bembem lai makunthanga manga mapuroiba khoirakpam maipa kawi hairi Thadou sigi pau hek phangbaga arambai tengol unit 63 amadi ACSC gi MLA T Robindro Singh gi worker sing changsinduna mateng pangbagi thabak chathaki nakalamromda thanga haisnam laikai thanga samukon laikai amadi thanga khoirom laikai da suchingning khaibagi thodok thoki hairi adum oinama aso apan gi paudi leite aduga mathang ki update asna Thadou students international na thadorokpa yamna maruoiba update amakhtang thamjage Churachandpur ki tuibong the best toba Kuki sing na semba Thadou tribe council haiba aman aranba pausan doktuna santi gi wari ka henna ba hotnare hairiba tuibong the best toba Thadou tribe council hairiba si Thadou community ga mari leina da Kuki sing na semba loop amani hairiba loop asina Thadou community international bu sasinna ba loop ni lamdam asida leitaba Thadou sing na semba ni hairiba si makoi masagi aranba kupsin na ba hotna bani aseng ba hairaga di sasinna ba loop asi Thadou tribe council hairiba asini miyam da Thadou community bu zamam no pokhan na Kuki sing na semba Thadou tribe council general headquarters Churachandpur tuibong na hotnari Thadou community international hairiba loop asi malim gi mafam kaya da soide khundari ba Thadou community sing na punsi laga semba loop amani Thadou community ki interest ngak na community asi gi yaifa thorang sing paikhat pang ngamna ba loop asi sembani loop asi gi oina convener ani executive member kuntralai loop asina Thadou community bu sakot mai kaida sangsin na ngamna ba hotnari adu butanza si da Thadou suna ta Thadou saba Kuki kharna Thadou community ki pandam thugai na ba hotnarakli Thadou tribe council makoi masaba Thadou tribe ki apex body ni hairiba si satnaba yaroi maramdi hana Thadou tribe apex body ni hairiba si satnaba yaroi maramdi hana Thadou tribe council haina lerambadu kumja 2015 da Thadou conclave declaration Thadou tribe council muthatlaga Thadou NP haina maming onkhre matam adudagi Thadou tribe council haiba situpsin khrabani adubu 2024 gi January thada Churachandpur sasinaba Thadou tribe council haiba ama semle lauthorpodagi Thadou NP ama Thadou students association ki maikei Thadou tribe council haiba si Thadou kaglup ka mari lene da sasinaba lup amani maramasna Manipur gi chief minister ni hingsa gi thaudokna lakhalaba Manipur da shanti purakna ba Thadou Mar amadi margi lusingba singa wari sanana ba thorang tauri haina hukiba August 13 ga nithoide assembly da lautokiba adu masak khangba leite haina Thadou tribe council na phongdokhiba adu shanti gi wari kahenna ba pamba Kuki sing na haiba wafam ni Thadou community ga mari leina de hairi Kuki khulai paiba signa control toba TTC na shanti gi wari kahenna ba hotnare TCI chief minister na assembly da community khudimang na state asida shanti purakna ba hotnare haina phongduki ba du TCI na taramnogi TTC na anti Thadou propaganda sanduk pukhudak telep kadabani Churachandpur gi tuipung area khakta makta leiba Kuki khulai paiba signa control toba Thadou tribe council general headquarters na sarkar ga sathagadaba shanti gi wari kahenna ba hotnare Thadou tribe council TTC hairiba asivisu in 2015 da Thadou conclave declaration amuthatuna Thadou NP haina maming onkrabani Thadou gi mingsi narga Kuki sing
na santi gi wari ka hen na bo hon ri condemn tawi haina Thadou community international na Thadou pa sero lamana haidi aduga makata ba breaking news amatang thamjage laibak thiba thodok am oina kanglup ki irang asi makata na sathanaba center amasung state ani na santi thamna bo hon ri thaurang asi bo arem bata na chief minister Sire ga audio clip ama Thadou khibagi matang sarkar gi maikeli gi serol thok to sengdok paga loina masigi matang da thina ba cyber crime police station da FIR number 34/8/2024 CCPS dated 7/8/2024 register tawba ka loina na hojik investigation sa tharibani aduma po haiba clip asi social media ma di news agency sini haiba maru oina the Oire na paksan na circulate tawrokpa thengnare masigi matang da hangningli badi Bisnupur district na lona bakang bayang no Imphal East Jiribam amasung Moray na singbada kulay paiba sing matam gi oina rocket amasung bomb na singba yonthok engine tawba gi matang da state police amasung security ki maikai degi marar leiba sing adu pha na ba khongthang lawkhatli hiram masigi mari leina na FIR ka register tawba yauna NIA na singba agency sing na investigation sa thari loina na asigumba thawong sing asi security agency sing na mapung phana laksin na bangamle adubo marak asida asigumba chief minister Sire ga masaklo to na clip thadok to na aranba information sandok na bakhona ribasi state amasung central force na state asida santi amasung mahusa gi tangdu leitaba phibam da hanjin na bakhona ribasing asi arem bada tahanna bakhona batana tana nungsi sana na la hingminari ba community sing gi marakta hojik oiriba law and order gi phibam de hena akai ba pihenduna amasung kanglup sing gi marakta law na duna hiyeng thina ba khotna ba anti national activity ni haina lawi maram aduna miyam na sigumba aran ba information sing asi social media da na tragana news report na sing badalobi ganu kana gumba sing na sigumba aran ba pawasi sandok ngam ba khotna ba de marili na ba logi provisions sing makada matik saba action lokhat kani haidi makatarak update ta National Highway 37 Tongjai Maril na chingba lambi sing matam kakta na thingbagi khongjang hena concentrate petrol pump kaya thau queue lep na bahawna re Manipur lengang na Kangpokpi amasung Churchanpur district ki chingkhong chingya da laiba naga tribe singi alternative administration arrangement tawiu haijababu Manipur lengang na thabak oina pangthok pi daba adubu yamna kana yaning daba phongdok tuna Rongmai Naga Council Manipur na TFI Rungwan Rian RNCML na ngarang August 19 gi ahing nungay dagi hauna National Highway 37 Imphal Jiri lambi amadi Bisnupur Khopum Rengpang Road taba Tongjai Maril lambi amadi National Highway 37 Jiri lambi chathok chasin tawba sing thingbagi khongjang asi akan mamong da changsin khre ban sagopa sing na lambi da uwa faijinuna lambi da chairmai thaba amadi nupa nupi mayam thorak tuna lambi da famjinduna amasung lepsinduna lambi thingbagi khongjang changsin ki Masina maram oiduna lambi paring sing asida makhal amatagi gari chathok chasin tauba yahan khidre banasina maram oiraga petroleum production puba gari sing chen balep khibadagi miyam da petrol diesel amadi LPG na chingba phangdabagi awaba yamna chawna mayok na bayari banna maram oiraga Imphal da laiba petrol pump khara da miyam na thawgi dama queue lepa hongna ba yawnare lambi ahum asida chathok chasin Tauriba miyam da awaba amadi khudong chadaba kaya mayoknare juri lambi gi new kaithel manbi da su ngasi masing yamlaba nupi sing na nong marakta lambi thingba khongjang changsin ki masina maram oiduna mafam aduda gari amata chathok chasin tawba yahan khidre none yoram dagi Ponginglong da su lambi da chair mai thaba yawna lambi thingba akan ba khongjang changsin ki panba yabadi Kangpokpi amadi Churchanpur district ki chingkhong chingya da tariba minority naga furup sing na makhoi gi district headquarter sing da chathok chasin tawbada awaba mayok na bana maram oiraga Rongmai Naga Council Manipur na TFI Rungwanrian Foothills MNCM LTN na alternative initiative arrangement tawna balenga taksinuna lakhibani masida natana Churchanpur amadi Kangpokpi district ta khundariba Rongmai amadi atai naga tribe sing na National Food Security Act Mahatma Gandhi National Rural Employment Guarantee Scheme sing ana layeng amadi chathok chasin yawna lenga ki mari leina ba thabak thoram sing pangthokpada chawna khudong chaba mayuk nare haiduna matam kaya gi mamangdagi Manipur lenga amadi lenga ki authority sing da memorandum kaya pisin ki balai khrabani asumna matam kaya gi mamangdagi panduna lakliba demand singa mari leina na hariba furuf sing asigi yenglaga None District Alternative Administration gi thorang ama tawbina ba haijaduna lakhibani adum oinamak lenga na thabak lokhalaktabagi mayokta matam kaktana lambi thingbagi khongjang asi changsi lakhibani